matam asuk thiangaba haujupa hogatri se yengune magi kesap tu sune Pushpa ga sab heng mane haujupa tuminaraga lairisi ni yeng Ima Pushpa laikibro ai mabu amta unajageba ibema nangbu sirbeli natro au mane ima di ai kamaina khangino khangdadi kaino Pushpa na ne nangi wari ngaktani tamise ima mabu laikibro amta kokthokpiu ba laibani ado madi haugatri bane nang amukta magi kada changaga haudo amu ima ai dum changora dudia hoi chango Sirbelina Pushpa gi kada changakpa matamdadi Pushpa ga kesapka nakho aga tumdana lairami Pushpa Sirbeli Pushpa che hagutri ba male ayong tawag doke ko Pushpa Sirbeli la ha Sirbeli Pushpa na bani wari sanago ko ayumda umta chalukige kuire yumdraga handrise Pushpa ayumda chaluge ko Keshav ngasiga leikho kaino yare Pushpa adu wai do hore sanarase wahi adu hairam laga kesapti mayum lomda hankare Jolina akhoi pabung do phagare aina maga luhungwa yadri phau akhoi pabung do thador oi haye Chaluro kaino luhunguro nang maga luhungdro banena ketharaga lai natro engonda muk tamba lai si karigino ai nangonda tamdana kanada tamuso haino nangbo ai yam nusi haidaine hai aina nangam nungsi hai ado nangna de engonda kaimsu nusi bidana aina nangse nusi de kanana haino nangna engonda tumin yengbado ai khangdabai ningbro ai di nangse ahanba ubada adom nusi khrabane ado wahai du ne ngasai taningse hojiti nangnasu nungsi hairabnina lo chalase kadai da sasi haino koino nangbu joli dagi nu pabungdom ta kallusi haidaine Sirbeli ga Pushpa ga di joli gi manakta mapa lokthokpa laklami Pushpa nanga aba ai khangabani nang sodina lakani haibase lao kada Sirbeli do engondu sinaramo aduga magi mapase nang bujakro Pushpa na joli adu tapta gi phudatpada lemai da taduna leiram matang aduda kesapsu makhoi mayambu lawba laklami Pushpa kadawre nang dia Joli sidi phadi sumadongna phadana sumdat khrena magi mayamba kondare dina khangadi nangdi kamai tokduri magi mayamdadi kanana taktoi bhaise masi joli sinaga tamdero yamba aibongda kanbiyu Pushpa na aibu taptai phudat pire kaina kondare di damana tamderaba adumanga tamadi aleda joli se angang jam taida Pushpa nangama puba haibisidi akoi yamada takta suyani ai isa khara kala kisano aduga nang phawdi aina phuge khali adune aina pamisisu ibani khatnaraga noine ama takdoine kaigino nangne fajana na pharo adugo ibani amuk phudiknase makhoi mayam pulap Sirbeli gi mayumda yawraklami kesapna ahladu mayum lomda pusan khare Sirbeli adude khoi chaluge ko noi paungdo fajana yengbiu Pushpa amta ngai khuo aina ngasi chagem pombane amta cha khuo yani charoige kona charase yumda akomana ngaraga leramane ba ai chanab tawroge adudi ngaktang leiram ko ai puthor age nang yumda pura charsu ko Siriwalina Pushpa da chagem pomba yawba tifila do pirami yumda changodana kadore amuk lepaga yeng leisina yumda chango minupi nangbo Pushpa nang hayeng do ai lawba lakera ibani amukta unase hoi lake yumda chango cho thenge somdana joli do Pushpa na phubadagi hospital da lairami kondare dina manaw nupada kanana phurino na hanglasu chukum khumlamdi nangna sida tumme sum hippaga leiradi kamain tokduba nangonda phurami ba mioi du kanano engonda hairo aina kaidoge do yengo doctor na hauji operation tokdabu yaro hairi operation do tawrasu nang chatpa ngamni ngamoy adusu haiba ngamdi karama makhali doctor no khangdi kondare dina wa phane am hanglabasu joli di
ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯀꯔꯤꯃꯠꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯪ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯅꯥ ꯀꯅꯥꯒ ꯄꯨꯜꯂꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯒꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯆꯠꯇꯣꯏꯅꯦ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯅ ꯏꯝꯐꯥꯜꯗꯒꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯅꯪꯅ ꯁꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯗꯣ ꯅꯪ ꯁꯝꯁꯤꯒꯤ ꯀ꯭ꯂꯤꯞ ꯐꯖꯕ ꯑꯃ ꯂꯩꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯁꯝꯄꯨ ꯑꯇꯥꯡꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯛꯀꯦ ꯈꯪꯗꯦ ꯑꯩ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯇꯨꯡ ꯁꯨꯝ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯄꯤꯗꯨꯕꯣ ꯑꯃꯨꯛꯇꯗꯤ ꯑꯣꯟꯁꯤꯜꯂꯛꯎ ꯀꯩꯅꯣ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯣꯟꯁꯜꯂꯛꯄꯒ ꯉꯝꯃꯔꯣꯏ ꯑꯩ ꯑꯣꯟꯁꯜꯂꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤꯁꯤꯗꯤ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯃꯣꯏ ꯅꯪꯗꯤ ꯑꯩꯅ ꯁꯣꯝꯗ ꯄꯩꯁꯥ ꯂꯧꯕ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯣꯟꯁꯤꯜꯂꯛꯎ ꯐꯥꯎ ꯌꯥꯗꯦ ꯑꯣꯟꯁꯜꯂꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯏꯁꯧꯗꯤ ꯃꯁꯥꯅ ꯂꯥꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯏꯁꯧ ꯂꯥꯡꯗ꯭ꯔꯤꯈꯩ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯗꯣ ꯌꯥꯕ꯭ꯔꯣ ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯍꯜꯂꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯒꯦ ꯅꯪ ꯄꯦꯜꯂꯣꯀꯣ ꯑꯩ ꯂꯥꯛꯑꯣꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯊꯟꯗ ꯑꯣꯟꯁꯤꯟ ꯁꯥꯟꯅꯍꯧꯔꯣ ꯄꯨꯁꯄꯥ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯄꯨꯁꯄꯥꯅ ꯎꯃꯪ ꯃꯅꯨꯡꯗ ꯁꯦꯜ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩꯗ ꯀꯣꯟꯗꯥ ꯔꯦꯗꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯁꯄꯥꯗ ꯌꯥꯝ ꯀꯟꯅ ꯀꯥꯎꯔꯛꯂꯝꯃꯤ ꯄꯨꯁꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯃꯃꯤꯠ ꯃꯈꯨꯠ ꯑꯗꯣ ꯂꯣꯏꯅ ꯄꯨꯟꯁꯜꯂꯒ ꯂꯩꯔꯝꯃꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔꯗꯒ ꯑꯌꯦꯠꯄ ꯄꯤꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯖꯣꯂꯤ ꯔꯦꯗꯤꯗꯁꯨ ꯅꯪꯅꯅꯦ ꯐꯨꯔꯝꯃꯤꯗꯣ ꯑꯩ ꯈꯪꯉꯦ ꯌꯥꯔꯦꯗ ꯅꯪ ꯅꯅꯥꯎꯄꯥ ꯖꯣꯂꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯔꯛꯑꯅꯨ ꯅꯪꯗꯣ ꯖꯣꯂꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯄꯥꯝꯕꯒꯤꯅꯦ ꯈꯪꯉꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯖꯣꯂꯤꯗꯣ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯂꯝꯃꯗꯕꯅꯦ ꯑꯩꯅ ꯄꯩꯁꯥ ꯐꯪꯕꯅꯦ ꯅꯪꯅ ꯉꯥꯏꯔꯝꯃꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯄꯨꯁꯄꯥ ꯁꯤꯒꯨꯝꯕ ꯄꯩꯁꯥꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁꯥꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯧꯔꯣꯏ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯄꯨꯁꯄꯥꯅ ꯀꯣꯟꯗꯥ ꯔꯦꯗꯤꯒꯤ ꯃꯕꯨꯛꯇ ꯄꯨꯁꯄꯥꯒꯤ ꯃꯀꯣꯛꯇꯨꯅ ꯋꯥꯏꯁꯤꯜꯂꯝꯃꯤ ꯀꯦꯁꯞꯅ ꯄꯨꯁꯄꯥꯒꯤ ꯃꯈꯨꯠꯀ ꯃꯃꯤꯠꯀꯗ ꯄꯨꯜꯂꯝꯃꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯕꯥꯅꯤꯅ ꯀꯣꯟꯗꯥ ꯔꯦꯗꯤ ꯑꯗꯣ ꯑꯃꯨꯛ ꯐꯥꯔꯝꯃꯤ ꯄꯨꯁꯄꯥ ꯅꯪ ꯑꯩ ꯍꯥꯠꯂꯒ ꯅꯨꯡꯉꯥꯏꯅꯤꯗꯤ ꯈꯜꯂꯨꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯍꯥꯠꯄ ꯇꯥꯔꯕ ꯅꯪꯒꯤ ꯅꯃꯥ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯔꯕꯥꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯁꯞꯁꯦ ꯍꯤꯡꯒꯅꯤꯗꯤ ꯈꯜꯂꯨꯔꯅꯨ ꯍꯥꯏꯒꯨꯝꯅ ꯄꯨꯁꯄꯥ ꯃꯥꯁꯦ ꯍꯥꯠꯂꯨꯅꯨ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅꯀꯤ ꯇꯥꯔꯅꯤ ꯀꯣꯟꯗꯥ ꯔꯦꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯀꯅꯥꯃꯠꯇ ꯀꯤꯗꯦꯅ ꯑꯩꯅ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔ ꯌꯥꯎꯔꯛꯏꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯒꯦ ꯑꯆꯧꯕ ꯃꯤ ꯑꯣꯏꯒꯦꯅ ꯌꯥꯎꯔꯛꯏꯅꯤ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯖꯥꯠꯅꯤ ꯄꯨꯁꯄꯥꯅ ꯀꯣꯟꯗꯥ ꯔꯦꯗꯤ ꯑꯗꯣ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯦꯁꯞꯀ ꯃꯕꯥꯅꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯔꯝꯃꯤ ꯀꯦꯁꯞ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯁꯦ ꯊꯥꯔꯔꯣꯏꯁꯦ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯊꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯊꯥꯁꯦ ꯍꯥꯏꯅꯣ ꯑꯇꯣꯞꯄ ꯃꯐꯝ ꯊꯥꯐꯝ ꯈꯪꯕ꯭ꯔꯣ ꯅꯪ ꯆꯩꯅꯩꯗ ꯆꯠꯂꯒꯅꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯥꯔꯨꯔꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯄꯨꯟꯕꯅ ꯀꯥꯟꯅꯔꯔꯣই ꯑꯩꯉꯣꯟꯗꯒ ꯍꯥꯠꯀꯦꯒ ꯇꯧꯗꯅ ꯀꯣꯟꯗꯥ ꯔꯦꯗꯤꯗꯨꯅ ꯃꯋꯥꯁꯨ ꯑꯝꯇ ꯂꯧꯗꯦ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯄꯨꯁꯄꯥ ꯆꯩꯅꯩꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯦ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀ ꯆꯦꯟꯅꯥꯏꯗ ꯃꯨꯔꯒꯟ ꯎꯅꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯅꯣ ꯅꯣꯏꯕꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯒꯤ ꯃꯤꯡ ꯄꯨꯁꯄꯥꯔꯥꯖ ꯁꯤꯟꯗꯤꯀꯦꯠ ꯃꯦꯝꯕꯔꯅꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯕꯣꯁ ꯃꯨꯔꯒꯟꯗꯣ ꯑꯝꯇ ꯎꯅꯒꯦꯅ ꯂꯥꯛꯄꯅꯦ ꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯕꯣꯁ ꯃꯨꯔꯒꯟꯗꯤ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯃꯥꯒꯤ ꯃꯤꯇꯤꯡꯗꯣ ꯂꯣꯏꯔꯀꯥꯟꯗꯅꯦ ꯎꯅꯕ ꯐꯪꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗꯒ ꯎꯅꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯏꯅ ꯁꯦ ꯁꯤꯁꯦ ꯃꯉꯣꯟꯗ ꯄꯤꯌꯣ ꯄꯨꯁꯄꯥꯅ ꯄꯤꯔꯛꯄꯅꯦ ꯇꯝꯃꯨꯁꯣ ꯅꯣꯏ ꯕꯣꯁꯇ ꯀꯩꯅꯣ ꯁꯤꯕꯣ ꯑꯗꯨꯗꯣ ꯄꯨꯁꯄꯥꯒꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯅꯦ ꯅꯣꯏ ꯕꯣꯁꯇꯨꯗ ꯎꯠꯂꯣ ꯃꯥ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯗꯕꯅꯤ ꯄꯨꯁꯄꯥꯅ ꯄꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯄꯨꯁꯄꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯁꯦ ꯍꯥꯏꯅꯣ ꯃꯨꯔꯒꯟꯒꯤ ꯑꯣꯐꯤꯁꯇꯨꯅ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯀꯔꯣꯝꯗꯒꯤ ꯀꯥꯗꯣꯏꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯣ ꯃꯨꯔꯒꯟꯒꯤ ꯑꯣꯐꯤꯁꯇꯅꯦ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯃꯥ ꯃꯁꯥ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯔꯒꯟ ꯑꯗꯣ ꯄꯨꯁꯄꯥ ꯎꯅꯕ ꯊꯣꯔꯛꯂꯝꯃꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯅꯣ ꯁꯤꯕꯣ
ꯃꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯌꯥꯝ ꯐꯕ ꯆꯥꯆꯟꯗꯟꯅꯦ ꯅꯪꯗꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯟ 10 ꯄꯨꯔꯒ ꯂꯥꯛꯑꯦ ꯇꯟ ꯑꯃꯗ ꯀꯌꯥ ꯁꯥꯗꯣꯏꯅꯣꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯅꯔꯁꯤ ꯍꯣꯏ ꯄꯩꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯗ ꯅꯪꯅ ꯂꯦꯞꯄꯛꯄ ꯃꯃꯜꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯀꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯃꯁꯤꯒꯤ ꯑꯉꯥꯡꯕ ꯆꯥꯆꯟꯗꯟꯁꯦ ꯀꯅꯥꯝꯇ ꯄꯤꯒꯅꯨꯀꯣ ꯑꯩꯉꯣꯟꯗ ꯈꯛꯇꯪ ꯄꯤꯌꯨꯀꯣ Morgan boss adudi karimta chingnagano Pushpa di mabuk yam phabane business tawminabasu yam nungaibane ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯑꯉꯥꯡꯕ ꯆꯥꯆꯟꯗꯟꯒꯤ ꯒꯥꯔꯤꯁꯤꯡꯗꯣ ꯑꯩ ꯒꯨꯗꯥꯎꯟꯗ ꯂꯣꯏꯅ ꯊꯧꯖꯤꯜꯂꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯃ ꯀꯦꯁꯞꯅ ꯇꯦꯡꯀꯔ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯨꯂꯤꯁ ꯈꯔꯅ ꯈꯥꯝꯂꯛꯏ Sir se anouba lakpa or male aduine akhoi gari khamaga check tawrise ꯃꯥꯅꯦ ꯑꯩ ꯑꯅꯧꯕ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄꯅꯦ ꯑꯗꯣ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯇꯦꯡꯀꯔꯁꯤꯗ ꯄꯨꯔꯤꯁꯤꯕꯣ Sir sangom ne ate anta yaudeda Eikhoi gi sangom sidi ising phau yanba nate ꯄꯨꯂꯤꯁꯅ ꯇꯦꯡꯀꯔ ꯑꯗꯨ ꯊꯤꯜꯂꯒ ꯌꯦꯡꯕꯗ ꯃꯈꯣꯜ ꯑꯅꯤ ꯑꯗꯨ ꯃꯥꯟꯅꯔꯝꯗꯦ ꯀꯩꯅꯣ ꯅꯪꯒꯤ ꯇꯦꯡꯀꯔꯁꯤꯗꯤ ꯃꯊꯛꯇꯅ ꯃꯈꯣꯜ ꯑꯃ ꯑꯗꯨꯒ ꯃꯈꯥꯗꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯏꯅ ꯀꯦꯁꯞꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯂꯝꯃꯤ ꯏꯆꯥꯁꯥ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ